Youth of Manipur Yom na Chief Minister sillu haiba demand handoktri phaoba makha tana Yom ga wari sanaba yaoroi Delhi da Leiriba Yom gi Thoumi singi thau-ong Sougatte state asida Leiriba youth singi asidi Sougatli haina CAF and PD gi Minister Leishangthem Susindro na phongdorakli ngarang Delhi da Yom ga wari sanarudaba matung ngasi Imphal International Airport ta thumlakhiba Minister Susindro na pawmisang na wafam asi phongdoklambani Minister Susindro na hai youth of Manipur na unparliamentary wafam kya social media da phongdokpa laibak thibani Makhoigi Maikaidigi Manipur gi Chief Minister sillu political parties sing dagi toklaga regional party ama semba haiba demand sing thamlakhi Chief Minister sinbagi wafam di haubadagi yabangam loi haikrabani Makhoigi marakta naha khara ngangnari bu wafam aduda wakhal taba adumak yawi adubu wakhal tadaba wangang phajadaba naha kyasu yawdaba natte MLA gi pham thadokpa haibasi MLA ohelakhiba miyam gi ayaba yawdana yaba natte Chief Minister sillu haiba demand asidi President rule thamlaknaba jebau pibaga pangkhakni ngarangi discussion aduda hana agenda amada khanagani haina laptop taba ngaihak ngaihaki wafam sing haina ba oina ukhi yomgi thomi singna chathakhiba ka henba thong adugi khudam Manipur bhavan gi CCTV footage na sakhini state asigi mipum khuding na state astate tangdulai ta ba hanjilakpa pami Thokliba irang asi loisinduna tangdulai ta pa halaknabagi damag Government of India na mayaida leptuna hotnari tangdulai ta pa pamle haiduna khudakta hektamak hanjilakba yagadaba nate yomgi Thoumi sing Manipur bhavanda lainaba hanjin hairabasu yarakhide aduga makhoibu hanna yengbide haina phongdorakli wafam adu laibak thibani anaba yawbasing layengnaba haibadasu takhide loinana discussion manungda MLA na piba ising phaoba amuk handolakhi haurakliba naha ama oina haujiktagi oidaba asum nganglaga phajadaba wahi wata mayam sijinaraga kaidawnungda aphaba purakloi pangliba mateng sing sunglawlo yadraba social media da mateng pangbide panghaida haiba laibak thibani Delhi da Leiriba MLA sing asi makhoibu pokpa yaba ahal kaya ama yauribani MLA minister sing nagi makhoigi ngamjaba level da tongan ba lutingba singa wari sanaribani tawriba thabak sing asi karisu khangdana wa nganghaningde lan asi lengak asna popi thaba yanthatluba amadi waron drugs ki khongjang khumang yangna Sangsin badagi madugi mayokta leiba miyam na horpalani Delhi da Leiriba Yom Sougatte state asida Leiriba youth sing budi Sougatli Chief Minister sillu haiba wafam handoktri ba phaoba makhoi gi wari sanaroi haina makna makha tana phongdorakli MLA ama resign tawba haibse aigi kendra dudagi natragana representative oiriba atop honorable MLA gi kendra dugi praja singna mihut oina thagalakone makhoi gi ayaba yaudana heta akoi resign tawba haibse madu akoi topom thokte na khali aduna pressure da chatpa nataba pressure da tawba nataba yamna munna khalaga akoi suma ma hairaga di akoi reaction kari lakadage se akoi khaltharaga akoi ngang ningbagi wakhalon se akoi da lei aduna isge lastly akoi youth of Manipur na changchalakpa khongjon jingda Chief Minister sinbagi agenda yaroga di ai makha tana ai wari sabagi kano sima yaujaroi aduna Chief Minister hoji leibiriba honorable Chief Minister je sinni hairaba sillu haibagi demand oiragadi ai youth of Manipur ga mona makha tana ai wari saba yauroi ai support tawroi adu whereas ai gi Manipur da leibiriba amasung ai gi kendra da leibiriba youth singbudi ai support tawi adu hoji ke hairiba Delhi da leiriba youth of Manipur se masibukti akhoi support tawjade na ai smaina media ai kuthang